Silati jiri panja dong, nih langning mana? Kau kuat pani kau. Jiri panja dong, jiri. Nanti, oh, sorry, kamu dah begini. Zaman mereka yang kaya deh. Oh, ica tuh nih. Uti apa lagi sih ro, ya dro. Ngasih nih ngocak kau belak, bisa main tuh ke. Sarana nanti tamu. Ngasih nih hena, mau pajai masaknya. Ngasih di lain macam mana? Nupa kali leh orang. Aduh mieng ya bapak. Aku ini yang nungsi baik tare. Ngasigi handak cahigi ani suba cakau ba mukcatore Delhi da leba kana uje cakau uje hanjan tat phangai tare yum lom dadi mi ama satpa phangda ba yawe ko akoi sida di ani rak suba chatore Bui bayam yam madina negi aw mayam ngasi di akoi handak ki cakau uje silaje ba kaino da kariya ba karton na da tamme ba da okto da tare ngasi di mayam ma hanjan haido bagi okto do in chatlo tamme asidi ko ngawre ado aseng bedi okto da nen pamjabne madi kai gino de ko ngawdena ba madi ko yang ngawga lebo ko ado se khoi ogji yore school sida leire khoina chakko pangto ko de mapam school je sida leibe school je ne koi maitai nupi dress phaja phajana sela ga ju sida leina re silaga khoi ga ju sida yore yanjalo mayam ke thana ra phajja ba maitai chanura mayam am leire ko Jangan. Asmi je phajani ya me krik ina re mi je phanchil asu changbam jiri aroi bitare simodi idaida koi maitai chanura phajabi mayam de photocopy go se koi silaga khangna ba mi ji yaure mayam de masak koi phajare ngasi de se sidana koi de mayam gi photo number mai tare photo thamuraga gyan tana mi unage jo nang pot lumbadu ga nungai ro yaba se manungda hana changuraga osona kandana entry tobum aduga sondana photo kapam mai tare sida ngang pamcha mayam kudai ge setana yamna postana welcome to wire mayam sidana mingi salini aduga moi pochai pusan baji ko horen konji kolik se chena dana ba moi nap tori maminga matha kona na kanai por kuna ngaji yare ko es lucky draw gi ne horen daw ya thoradi parak tani tani ko ra chang manung chang ai angang mga hali ka horen amuk thola ju yai dana manung da pirage se mi mayam chile sida angang jing yam phajana seba tawire ko thank you ai nang karai lai gari khel o mo sida na program tor manung ji pura full ne house full ne je khangna ro dana no enia to se pre nam lai re masak so ai phet mana ki to we choi ga ai phet mana ba mama na ba ma thengna re se
Mirabai Shen. In hampers na ako kay friends kay Hero Tokchong na su, in hampers na pipino ko na mating pamili kasi kita ko su. Hero Tokchong su, kawit ko. Kaya pagkakumisi. Sige, Nirupama Sarate. Kaya pagkakumisi. Then, Momota Kokshinjari. Ma'am, Kulol Singha, Kurumraga. Bol Pipin Momota. Yes, ma'am, pagkakumisi please. Volunteer Singha, Kurumraga, Vindra Rasini. Volunteer Kurumrabu. Sa Thamani, Kurumrabu yung sa volunteer. Isa yan yung hanggang kami magkakata. Pagkakata. Sampai pada kita masuk lokasi. Apa sih baru nanti prince kita tocok masuk ke dalam ini. Ayo cari berapa dari sini? Mereka Manipur ahad ba betul di body builder orang malah tersetak. Untuk sangat banyak kita kenapa ini orang sangat kita punya sangat ini juga menjadi apa maksudnya ini sudah betul. Wow, ini nomor 2 ya. Saya sida koi ima koi anu koi mayam thengna re se. Ai ma isai sak ngai copyright lak ngai tam tam namu ge to ne. Sai di copyright lak do. Angka sumayam somda lebil si ani ran te thok ko ro na. Bang ngai tang lemina ki si mafam si sak thari ba mafam si phambam thoina lei taba male. On the second round tara ba su yai. Khomse tumbi tumbi na tumbi tumbi na tumbi na tumbi Singju Shurammo Ha nangi singju yai nambi nangi na singju yai nambi kanana sabini ho kanana sabini Khong nang samprayu bikhudo khong nang samprayu bikhudo pamu bakhuta panalan ba nukshiba khuta panalan ba nuksida bara Kecom, yang singju, macam yang dia cawat, jam yang miji kuya, mami itu nak mayam kita orang pada kau. Yang aku dress paja Manipur kita tongan berdress mayam siapa lagi kau? Nasi ningol cakap belak pi bagi thank you. Aduh ningol cakap belak je kari pau ke? Yam nungai kau. Aduh aku mayam pun macam ni hendak aku itu nungai ngasih.
ꯁꯦ ꯁꯤꯗ ꯏꯟꯖꯥꯡ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯂꯩꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯉꯣꯜ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯛ ꯑꯣꯛꯇ꯭ꯔꯤꯕꯣ ꯀꯩ ꯋꯥꯠꯂꯤꯒꯦ Apa kaya may sa sa may day na thukting kang team ne wala. Yorani. ꯅꯠꯇ꯭ꯔꯒ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔ ꯑꯃꯨꯛ ꯆꯥꯒꯦꯔꯣ ꯈꯔ ꯌꯥꯝ ꯆꯟꯅꯕ ꯆꯥꯛꯁꯦ ꯂꯣꯏ ꯇꯥꯛꯅꯔꯦꯀꯣ ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯛ ꯌꯥꯝ ꯆꯥꯕꯩꯔꯥ ꯃꯣꯏꯅ ꯆꯥꯛ ꯌꯥꯝ ꯍꯥꯞꯇꯕꯩꯔꯥ ꯆꯥꯈꯤꯗꯧꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯤ ꯅꯤꯉꯣꯜꯒꯤꯅꯦ ꯅꯣꯏꯅ ꯃꯌꯥꯝ ꯆꯥꯒꯗꯧꯅꯦ 우티 하weba 아따이디 하우트로봐 마네 우티 ꯌꯥꯝ 하we고 아도 nga thongdi kamai tawba natte moi nga yaw mani ko chume moi mirames oyamani aidi nga yaw khale aduga sondadi nga yawramdre uti di oitare adudi ko 이천징지 윰디 까이되기노 까이되기 뭐? 말비아나거다 노네되기네 봐 아도 이천디 까이 람데노 윰디야 잡마네요 아차 노네데 같네 봐 후마고 에시 얌 누아이레 노네 아도 노이네 노네 팔라고다이 까이 닝장이 강브라 노네기 용작 얌 하오네 ꯑꯩꯈꯣꯏ ꯅꯣꯅꯦꯒꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯑꯍꯨꯝꯒ ꯊꯦꯡꯅꯕꯁꯦ ꯍꯥꯎꯅ ꯆꯥꯔꯣꯀꯣ ꯅꯠꯇꯦ ꯎꯇꯤ ꯍꯥꯞꯍꯜꯂꯛꯁꯤꯔꯣ ꯌꯥꯔꯗ꯭ꯔꯣ ꯑꯩꯁ ꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯦ ꯃꯊꯦꯜꯁꯦ ꯀꯔꯤꯅ ꯏꯍꯥꯎ ꯍꯥꯎꯕꯤꯒꯦ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯣ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯍꯥꯎꯕ ꯈꯔ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ 우티나 아도 ngasi제 aina hangpa mayamda utina loi hele haiko sonda ju tongana amaju silami sijina karambano khangde som gisino mung tongalame mafam je moi ani humse mi je yamde ha pe jam he ta 지혜저 마차 강들에 가지 지혜는 거울한들한테 강을 마차 제 실라주 니루파마가 포토나미나니 나 아누디나 모이드로 아시행 마다나 오면 파제 하나 비디오도 띠도 미행바 미스토트링 아이기다 아도 아시행 마다나 오면 파제 헬레 하나 ನಂಗೆ ಬ್ಲಾಗ್ ಥಾಗꯠಪಾಯಿಗದ್ರ ವಿಡಿಯೋ ಸುಮ್ ಥಾಗꯠಪದೋ ಫೇಸ್ಬುಕ್ ದಾಗ ಅದಂ ಯೆಂಗೆಬ ಖೋಯ್ ಖೋಯ್ನ ಯಾಮ್ ನುಂಗ್ಸಿಬ ಹಾಯ್ತಾರೆ ಮಸಲ್ ಸಿದಿ ಪೇಲೆ ಯೆಂಗುದ ನುಪಾಗ ಲೈ ಹೌರೆ ಯಾಮ್ ನುವಾಯ್ ಯಾಮ್ 아도 베니타나 폭종 컴피티션 토프도 아도데 ngasiне hena amuk phajai masakhe ngasidi lai macha male thank you aigi chanama jo akoi sidai da thengnare ado kaino ne ngasi ningo chakok blak puje kamai tobe Sarna te tamo. Isan piro. Oh, yam bem. Abi magi ming di kai kau ba? Kariya ba? Shivashri. Acha Shivashri. Ado ngasi di maitai ningon da pijon yam pazana kana to la eko. Ado yam na junuk sire koi ningon chakau da thengna bada. Ado matha khoi rom da ju koi ro ko. Ima ju sida lai ba ko. Uri pok ta lai ba. ꯑꯗꯨꯗꯤ ꯃꯣꯏꯒ ꯖꯨ ꯄꯥꯎ ꯐꯥꯎꯅꯔ ꯂꯣꯏꯔꯦ ꯅꯝꯕꯔꯁꯨ ꯄꯤꯅꯔ ꯂꯣꯏꯔꯦ ꯀꯣ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯀꯩꯅꯣꯁꯦ ꯑꯩ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯀꯥꯏꯗ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯇꯃꯁꯔꯥꯏ ꯖꯤꯂꯦꯅꯥꯗ ꯂꯩꯕ
ꯁꯨꯗꯦ ꯕꯤꯍꯥꯔꯗ ꯍꯧꯖꯤꯛ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯣ ꯃꯦꯜꯅꯔꯁ ꯑꯣꯏꯔꯤꯌꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯌꯨꯝꯅ ꯆꯦꯛꯀꯣꯟꯗꯒꯤ ꯆꯦꯛꯀꯣꯟꯗꯒꯤ ꯍꯣꯏ ꯑꯩꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯑꯣꯄꯔꯦꯇꯔ ꯃꯅꯥꯛ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯆꯥꯎꯒꯦ ꯆꯠꯂꯤꯅꯦ ꯆꯥꯊꯣꯛꯔꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯄꯣꯔꯛꯑꯕꯅꯦ ꯃꯁꯛ ꯈꯪꯅꯍꯜꯂꯒꯦꯅ ꯅꯠꯇꯦ ꯃꯥꯏ ꯈꯨꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯃꯁꯛ ꯐꯖꯕ ꯀꯥꯡꯕꯨꯅ ꯃꯥꯏ ꯈꯨꯝꯖꯤꯜꯂꯒꯗꯤ ꯀꯅꯥꯗ ꯅꯝꯗꯣꯏꯅꯣꯕ ꯅꯠꯇꯦ ꯃꯁꯛꯁꯨ ꯐꯖꯅ ꯌꯥꯝ ꯀꯦ ꯂꯥꯛꯑꯒ ꯃꯥꯏ ꯂꯣꯠꯈꯤꯕꯁꯦ ꯑꯩ ꯁꯥꯎꯏꯀꯣ ꯑꯩꯗꯤ ꯇꯥꯔ ꯅꯝꯅꯤꯀꯣ ꯅꯠꯇꯦ ꯅꯃꯧꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯣꯏꯁꯨ ꯊꯦꯡꯅꯔꯦꯀꯣ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ ꯏꯇꯩꯃꯁꯨ ꯃꯁꯛ ꯌꯥꯝ ꯊꯤꯅ ꯐꯖꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯀꯔꯤ ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯖꯔꯕꯖꯥꯠꯅꯤ ꯍꯣꯏ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯈꯔ ꯊꯣꯡꯗꯣꯛ ꯑꯩꯈꯣꯏ ꯐꯝꯕ ꯋꯥꯕ꯭ꯔꯥ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯉꯁꯤꯁꯦ ꯃꯣꯏ ꯋꯥꯖꯩꯌꯦꯕ ꯌꯥꯝꯕꯅꯤꯅ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎ ꯁꯤꯟꯕꯒꯤ ꯄꯦꯟꯊꯣꯛꯄ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯏꯇꯩꯃꯣꯏꯁꯦ ꯀꯥꯏ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯗ꯭ꯋꯥꯔꯀꯥꯗ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯀꯥꯏꯗꯒꯤ ꯄꯣꯔꯣꯝꯄꯥꯠ ꯑꯩ ꯀꯩꯅꯣꯁꯨ ꯁꯤꯂꯥꯁꯨ ꯄꯣꯔꯣꯝꯄꯥꯠꯇꯩꯅꯦ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯀꯔꯤ ꯁꯦꯝꯔꯣꯛ ꯁ꯭ꯀꯨꯜ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯅꯦ ꯏꯄꯥꯝꯕꯨꯗꯤ ꯈꯥꯒꯦꯝꯄꯜꯂꯤ ꯈꯥꯒꯦꯝꯄꯜꯂꯤ ꯑꯗꯨꯒ ꯑꯣꯡꯕꯅ ꯄꯣꯔꯣꯝꯄꯥꯠꯀꯤ ꯈꯨꯔꯥꯏ ꯆꯤꯡꯉꯥꯃ ꯂꯩꯀꯥꯏ ꯑꯗꯨ ꯏꯇꯩꯃꯗꯤ ꯑꯩꯅꯅꯦ ꯅꯒꯥꯃꯄꯥꯟꯗ ꯑꯣꯡꯕ ꯅꯥꯒꯥ ꯃꯄꯥꯟꯗ ꯁ꯭ꯀꯨꯜꯗꯒꯤ ꯌꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯌꯥꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯔꯤ ꯃꯇꯥꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯀꯔꯝꯕ ꯂꯩꯀꯥꯏꯅꯣ ꯏꯆꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃꯒ ꯊꯦꯡꯅꯕꯁꯦꯀꯣ ꯑꯗꯣ ꯍꯥꯟꯅ ꯈꯪꯕꯤꯔꯝꯅꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯅꯤ ꯉꯁꯤ ꯃꯥꯅꯦ ꯍꯣꯏ ꯑꯩꯈꯣই ꯗꯥꯎ ꯈꯤꯇꯪ ꯌꯥꯈ꯭ꯔꯦ ꯁꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯀꯣ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨꯅꯦ ꯅꯠꯇꯦ ꯉꯁꯤꯁꯦ ꯃꯁꯛ ꯐꯖꯕ ꯀꯥꯡꯕꯨꯁꯦ ꯇꯥꯅ ꯅꯝꯒꯦ ꯇꯧꯅꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯅꯔꯝꯃꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯦꯡꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯑꯗꯣ ꯉꯁꯤ ꯃꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯥꯗ꯭ꯔꯤꯌꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯆꯥꯛ ꯂꯥꯝꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯥꯗ꯭ꯔꯤꯌꯥ ꯁꯤ ꯁꯦꯡꯕ ꯂꯣꯏꯔꯒ ꯊꯥꯗꯔꯒ ꯆꯥꯔꯦ ꯉꯥꯟ ꯇꯥꯅ ꯆꯥꯔꯦ ꯍꯥꯏꯗꯤ ꯁꯥꯏ ꯂꯥꯛꯄꯒꯤ ꯉꯥꯟ ꯂꯩ ꯑꯩꯈꯣꯏ ꯏꯆꯦꯒ ꯂꯥꯛꯃꯤꯟꯅꯩꯅꯦ ꯑꯆꯥ ꯀꯩꯅꯣꯗꯤ ꯏꯆꯦꯁꯨ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯑꯗꯨꯗꯤ ꯄꯨꯂꯞ ꯑꯗꯨꯗꯤ ꯅꯤꯉꯣꯜꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯆꯥꯛꯈꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯄꯤꯁꯜꯂꯛꯑꯦꯕ ꯃꯣꯏꯅ ꯁꯤꯡꯉꯤꯕ ꯀꯩꯅꯣꯗꯩꯅꯦ ꯃꯣꯏꯗ ꯆꯥꯛꯈꯠ ꯑꯗꯨꯅ ꯏꯆꯦꯁꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯕ꯭ꯔꯣ ꯅꯛꯅꯕ꯭ꯔꯣ ꯑꯩꯒ ꯅꯛꯅꯔꯦ ꯑꯗꯨꯝ ꯏꯆꯦꯁꯤꯅ ꯌꯨꯝ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯇꯜꯂꯦ ꯈꯨꯔꯥꯏ ꯂꯝꯂꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯎꯕꯗ ꯆꯦꯟꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯃꯥꯟ ꯑꯩ ꯀꯟꯅ ꯅꯤꯡꯁꯤꯡꯉꯤꯕ ꯑꯩ ꯈꯪꯂꯛꯇꯕꯩ
ꯑꯩ ꯑꯗꯣ ꯉꯁꯤ ꯆꯥꯛꯀꯧꯕꯩ ꯃꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯊꯦꯜꯁꯦ ꯍꯥꯎꯋꯦꯕ ꯑꯗꯨ ꯁꯤꯡꯖꯨꯗ ꯊꯨꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯌꯧꯗ꯭ꯔꯦ ꯊꯨꯝꯗꯣ ꯑꯣꯍꯣ ꯇꯧꯕꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯉꯁꯤꯁꯦ ꯈꯦꯔꯗꯨꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯆꯥꯛꯍꯧ ꯈꯦꯔꯗꯨꯗꯤ ꯍꯥꯎꯔꯦ ꯆꯥꯛꯍꯥꯎ ꯈꯦꯔ ꯍꯥꯎꯋꯦ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯈꯩ ꯍꯪꯕꯗ ꯃꯣꯏꯗꯤ ꯎꯇꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯍꯥꯏ ꯀꯩꯅꯣꯁꯨ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤ ꯃꯊꯦꯜꯁꯦ ꯀꯔꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯒꯦ? ꯁꯪꯒꯣꯝ ꯈꯦꯔꯅ ꯁꯪꯒꯣꯝ ꯈꯦꯔ ꯀꯥꯡꯍꯧꯒ ꯏꯆꯥ ꯅꯨꯄꯤꯔꯣ ꯁꯤ ꯂꯩꯖꯦ? ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯝꯇ ꯅꯝꯍꯧꯒꯦ ꯑꯩ ꯉꯁꯥꯏ ꯑꯩ ꯈꯜꯂꯦ ꯍꯥꯏꯐꯦꯠꯇꯤ ꯃꯥꯜꯂꯦꯅꯀꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯕ? ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯣ? ꯑꯦꯝ ꯑꯦ ꯂꯣꯏꯔꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯌꯨꯝꯗꯗꯤ ꯊꯣꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨ ꯆꯥꯛꯀꯧꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯐꯔꯦ ꯁꯦ ꯑꯩ ꯑꯃꯈꯛ ꯆꯥꯒꯦ ꯑꯃꯇꯪ ꯆꯥꯒꯦ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯅꯣꯡꯃꯗ ꯇꯝꯃꯦꯕꯀꯣ ꯇꯥꯎ ꯌꯥꯗꯕ ꯅꯠꯇꯦ ꯑꯩ ꯏꯆꯟꯁꯦ ꯃꯃꯤꯡ ꯍꯪꯗ꯭ꯔꯤ ꯑꯩꯗꯤ ꯑꯕꯦꯊꯣꯏ ꯑꯕꯦꯊꯣꯏ ꯑꯗꯨꯒ ꯁꯣꯝꯒꯤ ꯏꯆꯟꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤ ꯕꯥꯁꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯛꯅꯕ ꯉꯥꯛꯇꯅꯦ ꯑꯩ ꯐꯨꯝꯂꯧ ꯁꯤꯐꯥꯏꯗꯒꯤ ꯃꯌꯥꯡ ꯂꯪꯖꯤꯡ ꯂꯩꯕꯗꯣ ꯇꯥꯕ꯭ꯔꯥ? ꯑꯗꯣꯝꯗꯒꯤ ꯄꯥꯁꯣꯏꯒ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯅꯛꯑꯦ ꯍꯥꯏꯕ ꯅꯣꯏꯅ ꯆꯠꯂꯨꯗꯕꯒꯤ ꯊꯥꯞꯄ ꯃꯥꯜꯂꯝꯒꯅꯤꯀꯣ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯝꯅꯤꯀꯣ ꯑꯩ ꯂꯩꯔꯤꯗꯣ ꯑꯗꯣ ꯁꯦ ꯁꯝ ꯑꯃꯨꯛ ꯁꯪꯖꯤꯜꯂꯗꯤ ꯈꯔ ꯃꯥꯟꯒꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯏꯅꯝꯃ ꯄꯥꯈꯠꯍꯧ ꯌꯥꯔꯦ ꯑꯩ ꯄꯥꯈꯠꯄꯤꯔꯣꯏ ꯑꯩ ꯑꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯎꯅꯔꯁꯦ ꯃꯣꯏꯅ ꯑꯩ ꯅꯍꯥ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩ ꯄꯥꯈꯠꯂꯛꯑꯅꯤ ꯑꯩ ꯁꯨꯝ ꯈꯔ ꯌꯣꯜꯂꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯌꯣꯜꯂꯦꯕ ꯌꯨꯝꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯗꯗꯥꯅ ꯍꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯅꯝꯃꯒ ꯗꯗꯥꯒ ꯇꯥꯟꯅꯔꯒ ꯑꯩꯁꯨ ꯍꯥꯏꯅꯦꯅ ꯆꯠꯂ ꯌꯣꯜꯂꯣ ꯗꯨꯀꯥꯟ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯈꯔ ꯍꯧꯔꯣ ꯀꯥꯒ ꯁꯨꯝ ꯂꯩꯖꯕꯣꯔꯤ ꯑꯩ ꯉꯁꯤ ꯌꯣꯟꯕ ꯊꯣꯛꯇꯣꯏꯅꯦ ꯑꯩ ꯄꯣꯠ ꯑꯝꯇ ꯂꯧꯍꯧꯗꯤꯌꯦ ꯉꯥꯔꯤꯗꯤ ꯌꯥꯝ ꯑꯗꯨꯅꯦ ꯉꯁꯤ ꯃꯥꯜꯂꯛꯑꯦ ꯍꯥꯏꯗꯤ ꯀꯨꯏꯔꯦꯅ ꯊꯦꯡꯅꯈꯤꯗꯕ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯌꯥꯝ ꯄꯨꯟꯕꯒꯤꯀꯣ? ꯁꯦ ꯑꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯁꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯤꯡ ꯃꯅꯤꯄꯨꯔꯤ ꯈꯪꯕ꯭ꯔꯣ? ꯈꯪꯉꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯥꯒꯤ? ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯁꯛꯁꯦ ꯅꯪ ꯀꯩ ꯌꯦꯡꯉꯤꯅꯣ? ꯆꯥꯛꯀꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯠꯇꯦ ꯅꯪ ꯀꯔꯤ ꯌꯦꯟꯖꯥꯡ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯃꯃꯥꯗ ꯑꯣꯏ ꯂꯣꯟ ꯍꯥꯏꯈ꯭ꯔꯦꯗ. ꯎꯇꯤꯅ ꯉꯁꯤꯁꯦ ꯑꯩꯅ ꯍꯪꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯨ ꯎꯇꯤꯅ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯏꯕꯦꯝꯃ ꯆꯥꯛꯀꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯀꯣ? ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯏꯕꯦꯝꯃꯩꯗꯤ? ꯁꯪꯒꯣꯝ ꯈꯦꯔꯁꯨ ꯍꯥꯎꯋꯦꯀꯣ? ꯑꯩꯗꯤ ꯉꯁꯥꯏ ꯏꯕꯦꯝꯃꯒꯤꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯃꯤꯡ ꯏꯕꯦꯝꯃꯁꯦ ꯀꯩ ꯃꯤꯡ ꯀꯧꯕ? ꯀꯥꯏꯗ ꯂꯩꯕꯤꯕꯅꯣ ꯍꯧꯖꯤꯛ? ꯌꯨꯝꯗꯤ ꯀꯗꯥꯏꯗ ꯑꯣꯏꯕꯅꯣ? ꯃꯌꯥꯏ ꯏꯝꯐꯥꯜꯗꯒꯤ? ꯑꯣ ꯃꯌꯥꯏ ꯏꯝꯐꯥꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯅꯦ. ꯑꯩ ꯈꯪꯅꯕꯁꯨ ꯌꯥꯝ ꯂꯩ ꯃꯌꯥꯏ ꯏꯝꯐꯥꯜꯗ. ꯃꯇꯨꯡ ꯑꯉꯥꯡꯁꯤꯗꯤ ꯇꯨꯝꯃꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯃꯌꯥꯝ ꯕ꯭ꯂꯣꯛꯇ ꯈꯤꯇꯪ ꯌꯥꯎꯍꯜꯂꯛꯀꯦ ꯌꯥꯏꯀꯣ? ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯌꯣꯕ. ꯌꯥꯎꯔꯛꯈꯤꯒꯦ ꯃꯊꯪ. ꯉꯁꯤ ꯀꯩꯅꯣꯁꯦ ꯆꯥꯛꯀꯧꯕꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯈꯔ ꯍꯥꯎꯒꯦ? ꯑꯗꯣ ꯆꯥꯛꯀꯧꯕ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤꯁꯦ? ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯟꯒꯤꯗꯤ ꯀꯔꯤꯅ ꯈꯔ ꯍꯥꯎꯕ ꯃꯊꯦꯜꯁꯦ? ꯁꯒꯣꯜ ꯍꯋꯥꯏ. ꯑꯗꯣ ꯉꯁꯤ ꯀꯥꯡꯉꯧ ꯉꯧꯕꯗꯨꯒ ꯆꯥꯛꯍꯥꯎ ꯈꯦꯔꯗꯤ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯍꯥꯟꯕꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄꯁꯦ.
ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯤ ꯏꯕꯦꯝꯃꯒꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯪꯒꯣꯝ ꯈꯦꯔꯒ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔꯤꯒ ꯃꯔꯣꯏꯒ ꯊꯣꯡꯕꯗꯣ ꯑꯗꯣ ꯁꯪꯒꯣꯝ ꯈꯦꯔꯅ ꯏꯍꯦꯟ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯤ ꯑꯌꯥꯝꯕ ꯁꯪꯒꯣꯝ ꯈꯦꯔ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯉꯁꯤ ꯑꯗꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯃꯃꯤꯡꯁꯦ ꯆꯅꯤꯡꯈꯣꯝꯕꯤ ꯀꯧꯖꯩ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯕꯤꯕꯅꯣ ꯑꯩ ꯁꯞꯗꯤꯕꯤꯖꯟꯗ ꯂꯩ ꯁꯞꯗꯔꯖꯪꯗ ꯁꯞꯗꯔꯖꯪꯗꯤ ꯏꯅꯛ ꯅꯛꯑꯦ ꯑꯩꯈꯣꯏ ꯂꯩꯕꯗꯨꯒ ꯌꯨꯝꯗꯤ ꯀꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯖꯤꯔꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤꯗꯒꯤ ꯖꯤꯔꯤ ꯇꯥꯔꯗꯤ ꯁꯤꯂꯥꯗꯤ ꯖꯤꯔꯤ ꯄꯟ ꯌꯥꯗꯕꯅꯦ ꯃꯥ ꯂꯥꯛꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄꯅꯤꯀꯣ ꯖꯤꯔꯤ ꯄꯟ ꯌꯥꯗꯕꯅꯤ ꯖꯤꯔꯤ ꯅꯠꯇꯦ ꯑꯩ ꯁꯣꯔꯤ ꯈꯪꯗꯕꯒꯤ ꯑꯩ ꯆꯥ ꯃꯥꯟꯕꯅꯦ ꯀꯩꯝ ꯀꯥꯏꯗꯦ ꯏꯆꯥ ꯑꯆꯧꯕꯅꯦ ꯏꯆꯥ ꯑꯆꯧꯕꯅꯦ ꯏꯆꯥ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯝꯇ ꯍꯪꯖꯈꯤꯒꯦꯀꯣ ꯍꯣꯏ ꯕꯦꯃꯁꯤꯡꯁꯦ ꯚꯤꯗꯤꯑꯣꯗ ꯉꯥꯛꯇꯪ ꯌꯥꯎꯍꯟ ꯌꯥꯕ꯭रो ꯀꯩ ꯀꯥꯏꯕ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯀꯥꯏꯗꯦꯀꯣ ꯏꯕꯦꯝꯃꯗꯤ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯈ꯭ꯋꯥꯏ ꯍꯥꯎꯒꯦ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯎꯕ ꯈꯔ ꯌꯥꯝꯅ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯆꯥꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤꯗ ꯆꯥꯛꯅ ꯍꯦꯜꯂꯦ ꯆꯥꯛꯁꯦ ꯈꯔ ꯑꯃꯗꯤ ꯆꯦꯡ ꯆꯪꯕ ꯌꯥꯎꯋꯦ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯗ ꯃꯥꯅꯦ ꯁꯤꯗꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯍꯥꯏꯁꯦ ꯄꯥꯛ ꯐꯪꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤ ꯏꯆꯟ ꯑꯍꯨꯝꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯀꯥꯏ ꯖꯒꯥꯗꯩꯅꯦ ꯀꯥꯏꯗꯩꯅꯦ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ ꯍꯤꯌꯥꯡꯊꯥꯡ ꯍꯥꯏꯕꯁꯤꯒꯅꯦ ꯍꯤꯌꯥꯡꯂꯝ ꯍꯥꯏꯕꯁꯤꯒ ꯇꯣꯉꯥꯟꯕ ꯂꯝ ꯑꯣꯏꯗ ꯑꯣ ꯁꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯁꯤꯗꯅꯦ ꯍꯤꯌꯥꯡꯊꯥꯡꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯂꯩꯕꯒꯤꯀꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯅꯥꯔꯤꯡ ꯀꯣꯟꯖꯤꯟꯗꯒꯤ ꯑꯩꯈꯣꯏ ꯇꯩꯃ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯅꯥꯔꯤꯡ ꯀꯣꯟꯖꯤꯟꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯀꯔꯤ ꯃꯊꯦꯜꯅ ꯍꯧꯕꯤꯒꯦ ꯉꯁꯤꯁꯤꯕꯨ ꯏꯕꯦꯝꯃꯩꯗꯤ ꯀꯔꯤꯅ ꯍꯥꯎꯋꯦꯕ ꯀꯔꯤꯅ ꯏꯔꯣꯝꯕꯅ ꯑꯗꯣ ꯏꯕꯦꯝꯃꯩꯅ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯁꯨ ꯃꯇꯝ ꯐꯪꯉꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣ ꯕ꯭ꯂꯦꯁꯤ ꯅꯣꯡ ꯑꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣ ꯄꯣꯠ ꯆꯩ ꯊꯥꯕꯩ ꯈꯔ ꯌꯥꯎꯕꯅꯦ ꯅꯠꯇꯦ ꯏꯃꯥ ꯉꯁꯤ ꯃꯊꯦꯜꯁꯦ ꯀꯔꯤꯅ ꯈꯔ ꯍꯥꯎꯒꯦ ꯁꯅꯥꯁꯨ ꯍꯥꯎꯏ ꯃꯔꯣꯏ ꯊꯣꯡꯕ ꯑꯅꯤꯃꯛ ꯎꯇꯤꯁꯨ ꯌꯥꯝ ꯍꯥꯎꯏ ꯁꯒꯣꯜꯍꯋꯥꯏꯒ ꯑꯗꯣ ꯑꯩ ꯍꯦꯛ ꯄꯥꯝꯖꯕꯗ ꯃꯔꯣꯏ ꯊꯣꯡꯕ ꯆꯥꯔꯦ ꯎꯇꯤꯁꯨ ꯍꯥꯎꯔꯦ ꯑꯗꯩ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯎꯔꯦ ꯑꯩ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯚꯤꯁꯁꯤ ꯇꯔꯥꯃꯨꯛ ꯀꯥꯈꯠꯄꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯁꯦ ꯉꯁꯤ ꯆꯥꯛꯀꯧꯕꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯈ꯭ꯋꯥꯏ ꯍꯥꯎꯒꯦ ꯑꯆꯥꯔꯅ ꯍꯥꯎꯋꯦ ꯊꯣꯏꯊꯣꯏ ꯆꯦꯆꯦ ꯍꯣꯏꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯪꯕ꯭ꯔꯥ ꯆꯦꯆꯦ ꯍꯣꯏꯁꯦ ꯀꯥꯏ ꯂꯩꯕ ꯁꯦ ꯃꯊꯪ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯆꯦꯆꯦꯒꯤ ꯃꯃꯤꯡ ꯂꯣꯏ ꯈꯪꯇꯣꯛꯀꯦ ꯃꯤꯡ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯔꯣ ꯍꯥꯏꯗꯣꯔꯛꯑꯅꯨ ꯍꯥꯏꯅꯤꯡ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯁꯦ ꯅꯦꯅꯦ ꯍꯣꯏ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯒꯦ ꯑꯝꯇ ꯍꯪꯉꯨꯁꯦ ꯊꯦꯡꯛ ꯌꯨ ꯅꯠꯇꯦ ꯏꯆꯟꯁꯤꯡꯁꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯀꯗꯥꯏꯗ ꯂꯩꯕꯤꯕꯅꯣ ꯑꯣ ꯃꯃꯥꯡꯒꯤ ꯑꯉꯥꯡꯒꯤꯗꯤ ꯍꯪꯉꯔꯣꯏꯒꯦ ꯃꯥꯗꯤ ꯃꯁꯛ ꯈꯪꯗꯦ ꯗꯈꯤꯅꯥ ꯂꯧꯔꯒ ꯀꯨꯝꯊꯔꯛꯑꯦ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯀꯟꯅ ꯂꯧꯅꯔꯤꯕ ꯃꯥꯜꯂꯦ ꯃꯤꯁꯦ ꯃꯅꯨꯡꯗ ꯆꯤꯟꯃꯟꯗꯅꯀꯣ ꯆꯪꯁꯤꯜꯂ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯀꯧꯔꯣ ꯅꯦꯅꯦ ꯍꯥꯏꯔꯣ ꯃꯥ ꯅꯥꯁꯨ ꯅꯥꯔꯨꯔꯕꯅꯦ ꯁ꯭ꯀꯨल ꯆꯠꯇꯕ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯑꯣ ꯃꯥ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯁ꯭ꯀꯨꯜ ꯀꯥꯗꯕꯖꯣ ꯑꯣ ꯅꯠꯇꯦ ꯑꯩ ꯉꯁꯥꯏ ꯆꯦꯆꯦ ꯍꯣꯏ ꯆꯦꯆꯦ ꯍꯣꯏ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯀꯥꯞꯄꯤꯁꯦ ꯀꯧꯊꯣꯛ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯕꯦꯝꯃꯩꯗꯤ ꯀꯥꯏ ꯖꯒꯥꯗ ꯂꯩꯕ ꯌꯨꯝꯗꯤ ꯀꯥꯏꯗ ꯕꯤꯖꯌꯅꯒꯔꯗ ꯑꯣ ꯊꯥꯏꯅ ꯑꯩ ꯂꯩꯔꯝꯃꯦ ꯕꯤꯖꯌꯅꯒꯔꯗ
ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯂꯩꯔꯝꯕꯗꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯏꯕꯦꯝꯃꯩꯗꯤ ꯊꯧꯕꯥꯜꯗꯒꯤ ꯑꯣ ꯀꯩꯅꯣ ꯆꯥꯛꯀꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯐꯔꯦ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯗꯤ ꯑꯃꯨꯛꯇ ꯂꯣꯏ ꯄꯔꯦꯡ ꯄꯔꯦꯡ ꯅꯝꯒꯦꯀꯣ ꯂꯣꯠꯄ ꯌꯥꯗꯦꯀꯣ ꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯅꯨ ꯁꯦ ꯃꯊꯪ ꯃꯊꯪ ꯑꯝꯇ ꯅꯝꯒꯦ ꯂꯣꯠꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯔꯗꯧꯅꯤ ꯌꯥꯎꯔꯛꯇꯅ ꯅꯠꯇꯦ ꯑꯗ ꯆꯦꯆꯦ ꯂꯣꯠꯈꯤꯕꯁꯤꯡꯁꯦ ꯁꯦ ꯃꯥꯏꯁꯦ ꯑꯝꯇ ꯂꯣꯏꯅꯃꯛ ꯑꯝꯇ ꯐꯣꯇꯣ ꯅꯝꯍꯧꯒꯦ ꯉꯁꯤ ꯆꯦꯆꯦ ꯍꯣꯏ ꯅꯦꯅꯦ ꯍꯣꯏꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯔꯦꯀꯣ ꯁꯦ ꯆꯦꯆꯦ ꯍꯣꯏ ꯅꯦꯅꯦ ꯍꯣꯏꯁꯦ ꯑꯝꯇ ꯅꯝꯈꯤꯒꯦ ꯁꯦ ꯃꯌꯥꯝꯁꯦ ꯅꯪ ꯑꯝꯇꯁꯨ ꯀꯧꯗꯦ ꯍꯜꯂꯣ ꯅꯦꯅꯦ ꯍꯥꯏꯔꯣ ꯃꯌꯥꯝꯁꯦ ꯆꯦꯆꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯃ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯦ ꯁꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯏꯆꯦ ꯃꯦꯝꯄꯤꯛ ꯂꯩꯔꯦ ꯃꯥꯕꯣꯛ ꯍꯥꯏꯔꯗꯤ ꯃꯥ ꯈꯪꯗꯦ ꯏꯆꯦ ꯍꯥꯏꯔꯗꯤ ꯈꯪꯉꯦ ꯉꯁꯤ ꯃꯥꯕꯣꯛꯁꯦ ꯃꯁꯛ ꯈꯪꯗꯦꯀꯣ ꯅꯍꯥꯟꯈꯩ ꯀꯦꯊꯣꯛꯇꯕꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯁ꯭ꯋꯥꯏꯗ ꯃꯁꯛ ꯈꯪꯗꯕ ꯌꯥꯝ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯂꯣꯠꯂꯒ ꯑꯩ ꯃꯥ ꯊꯤꯔꯤꯕ ꯑꯃꯨꯛ ꯆꯠꯈꯤ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯆꯪꯗꯅꯔꯗꯤ ꯏꯃꯥꯗ ꯇꯥꯏꯅꯗꯧꯅꯤꯀꯣ ꯉꯁꯤ ꯗꯣꯛꯅꯥ ꯀꯩ ꯇꯧꯔꯛꯑꯒꯦ ꯗꯈꯤꯅꯥ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯗꯣꯛꯅꯥ ꯍꯥꯏꯔꯦꯅ ꯗꯣꯛꯅꯥ ꯍꯥꯏꯔꯕꯅꯦ ꯐꯤ ꯐꯖꯕ ꯑꯃ ꯄꯤꯔꯛꯑꯕ ꯃꯥꯜꯂꯦ ꯅꯍꯥ ꯃꯆꯨ ꯂꯧꯒꯗꯧꯅꯤꯗ ꯏꯃꯥ ꯑꯍꯟ ꯑꯣꯏꯗ꯭ꯔꯤꯗ ꯕ꯭ꯂꯦꯁꯤꯒꯤ ꯂꯧꯔꯛꯏꯔꯣ ꯃꯥꯏ ꯌꯥꯎꯗꯦꯒ ꯍꯥꯏꯔꯗꯤ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯦꯕ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯊꯣꯡꯅꯔꯛꯑꯦ ꯑꯗꯣ ꯕꯦꯝꯃ ꯀꯔꯤ ꯃꯊꯦꯜꯅ ꯈꯔ ꯍꯥꯎꯋꯤ ꯉꯁꯤꯁꯦ ꯈ꯭ꯋꯥꯏ ꯍꯥꯎꯕꯁꯦ ꯀꯩꯅꯣꯗꯣ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯑꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯀꯩꯗ ꯁꯪꯒꯣꯝ ꯈꯦꯔ ꯐꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝꯅ ꯁꯪꯒꯣꯝ ꯈꯦꯔ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯃꯤ ꯌꯥꯝꯃꯟꯕꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯝꯃꯔꯣꯏꯌꯦ ꯃꯣꯏ ꯃꯤ ꯑꯃꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯀꯔꯤꯅ ꯈꯔ ꯍꯥꯎꯒꯦ ꯉꯁꯤꯁꯤꯕꯣ ꯀꯩꯅꯣꯒꯤꯁꯨ ꯅꯪꯒꯤꯁꯨ ꯁꯪꯒꯣꯝ ꯈꯦꯔ ꯌꯧꯔꯛꯇꯕ꯭ꯔꯣ ꯅꯪ ꯐꯝꯕꯗꯨꯗ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯐꯕ ꯗꯥꯎ ꯌꯥꯕꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯉꯁꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯃꯣꯏ ꯐꯪꯗꯕ ꯑꯅꯤꯗꯣ ꯁꯣꯝꯗ ꯂꯣꯏ ꯐꯨꯍꯜꯂꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯏꯕꯦꯝꯃ